Ngasigi wari asi 2014 gi Christmas ki ahing amagi wari ni. Ahing adu ai amadi ai gi family resturant da dinner taururama matungda yumda hallaklammi. Aikoi pumnamak hakchang adu yamna choktharami amadi aikoi yamna thuna yumda yoduna tumninglami. Adubu aigi chanupi adudi hujiksu yamna excitement oirami amadi life adi laibiu haiduna yamna kanna ningai taurami. Maduda babana gari adu gas station amaki manakta khamlami amadi aigi chanupi adubu puduna dukanda life adi leiba chatlami. Aigi masu washroom da changluge hairamlaga mahaksu washroom da chatlami. Hojik gari aduda ai thanta ngairami amadi headphone hapchinduna isai taduna leirami. Aina gari manungda famduna isai taraduna mayam punamak lakpa ngairingeida wafam adudagi khara thaplapna aina nupa ama leptuna leiba urammi. Wafam adu yamna mambana maram oibana aina nupa adugi masag adu mayek sengna ubadi fanglapde. Adubu nupa adugi makhutta yotki road gumba asangba pot amadi paiduna leiba urammi. Aina nupa adubu yamna munna yenglami maramdi ai nupa adugi masag adu mayek sengna uninglammi. Adubu matang aduda aina nupa adu tapna aina famliba gari adu tamna lakpa urammi. Yamna ngakka wafamdi aigi headphone aduda tharamliba isai adusu masa mathanta post amadi play tauba hauraklammi. Maduda aina aigi phone adudagi headphone adu disconnect taunanaba yamna kanna honarami. Adubu headphone adu disconnect tauba yaramde. Disconnect taubudi lairadana headphone aduda yamna kanna bip taubagi makhol ama lakpa hauraklammi. Maduda aina kudakta headphone adu lakthoktuna side amada langthoklami amadi aigi nakong adu yamna kanna noirami. Adubu aina nupa adubu yenge haiduna yengthoklubada nupa adu mafam aduda leiba uramde. Maduda aina nupa adubu yenge haiduna mafam adugi akoibada koyenginglami. Adubu aina ukiba adu isama kamprek khanglami amadi isapumbagi adu chapyunglami. Nupa adu gari adugi driver seat ki thungnaw adugi manakta leptuna leirami. Nupa adugi makhutta yamna sanglaba yotki road amasu pairami. Mahaki mafi maron adusu loina segairami amadi makhong makhud adudasu sokkibagi dakfam mayam ama tarami. Dakfam sing adudagi isu khara khara chentharaklammi. Nupa adu gari adugi manakta khara changsilaklami amadi aingonda yamna munna yengduna leptuna leirami. Amadi kangkhangutana mahakna hairamliba road aduna aikhoigi gari adugi mingsel aduda yamna kanna tharaklami. Madu ubadai yamna kirami amadi gari adugi manungda tumina famduna leirami. Matang aduda nupa aduna road adu hanjina gari adugi mingsel aduda thinjalaktuda road adu faurakna ingonda thinge haiduna hek taubaga aigi chanupigi honjelki makhol ama taraklami. Aina gari adugi nakan amaromda yengthoklubada aigi family adu gari adu tamna lakpa urami. Aina nupa aduda amuk yenglubada nupa adu mafam aduda leiba uramde amadi aikhoigi gari ki mingsel adusu karimata tauduna hanagi fibamda pumnamak loina normal da leirami. Madu pumnamak adu ubadai punganganglammi amadi yamna kirami. Adubu aina wafam asigi maramda kanamatada karimata tamlamde. Aikhoina yum yaurakpada taurakna ahingi pung baro muktarami. Aikhoina yum hek yaurakpaga aigi ka manungda changlammi. Adubu hojiksu ai nupa adugi maramda khanduna leirami. Aina aigi wakhal adu atopa wakhal amada theidoknabagidabak amuka aigi headphone adu nakongda hapchinduna nungaina isai taduna leirami. Aihak leiraba matungda headphone aduda amukasu gari manungda yaraktabgum headphone adu yaraklamde amadi kudakta headphone aduda kanna bip tauba hauraklammi. Ai madu pumnamak adu ubada yamna kirami. Madugi matungda aina ukiba adu ai samak thajaba ngamlamde amadi pungangaklammi. Aina nupa adu aigi ka adugi thongnaw adugi hek mamangda leptuna aibu yamna munna yengduna nofet tauduna leiba thengnaki. Nupa aduna hanjina mahakna pairiba road aduna aigi ka adugi thongnaw aduda yayaklammi. Madu ubada ai confirm ama khanglamde amadi karimata khanthaba tauduna yamna kanna laurami. Aina laubagi khonjel adu tabada aigi mamaga babaga adu aigi ka manungda changlaklammi. Aina wafam adu makhoi anida loina mayek sengna tamlammi. Maduda babana kudakta police ta phone taurami. Adubu police na laktuna yum adugi akoibada koithi thiraba fau yum adugi akoibada kanamata leiba uramde. Numit adudagi aina nupa adu amuk hanna uva fangkide.
wafam asigi maramta khara hena thijalubada aikoigi yum adugi manakta angauba ama koicha chatuna leirami haibadu khangba ngamki angauba aduna road ama paiduna lambida chatpa auba mi khudingmapu phurami haibadusu khangba ngamki mafam adugi misingna haibadi angauba adubu mi mayam changdana mayum manungda mai thaduna hathoki haiduna hainei kanana khangi aina Christmas ki ahing aduda ukhiba nupa adu angauba adugi bhut haibadi thawai oirambasu yai adobna kari khali commenta soidana haibiramu Manipuri horror story ki maikaitaki aigi viewers amadi subscribers singbu a very happy Merry Christmas. Facebook ta Manipuri horror story ki Facebook page bu follow tawiramu. Loinana karigumba wari asu mayamna pambi taragadi channel asibu subscribe tawiramu amadi video asibu like and share amamda tawiramu. Mathangi video da amuk unarasi habsga loinana yangkupam loyangan bana mayam pumna mukti kainabagi yathang nizari.